ꯋꯥꯔꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯑꯏꯕꯒꯤ ꯃꯐꯝꯗꯒꯤ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯦ ꯃꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯇꯥꯕꯤꯔꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯕꯕꯨ ꯊꯣꯏꯕꯤ ꯅꯤꯡꯊꯧꯖꯝ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯑꯩꯒꯤ ꯏꯄꯤꯁꯣꯗ ꯅꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯈꯨꯠ ꯊꯥꯖꯈꯤꯕ ꯑꯣꯏꯕꯅ ꯃꯔꯛ ꯃꯌꯥꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯋꯥꯔꯤꯗ ꯆꯤꯊꯍꯧꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯋꯥꯍꯩꯗ ꯀꯔꯤꯗ ꯐꯖꯗꯕ ꯃꯌꯥꯝꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯅꯆꯦꯅꯤ ꯅꯆꯜꯅꯤ ꯈꯟꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯄꯨꯡ ꯐꯥꯅ ꯇꯧꯕ ꯉꯝꯅꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯊꯝꯖꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯄ꯭ꯔꯦꯡꯀꯔꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯥꯏꯖꯒꯤ ꯌꯨꯝꯗꯁꯨ ꯌꯥꯡꯕ ꯌꯥꯎꯅ ꯑꯍꯜ ꯑꯅꯤꯒ ꯆꯠꯇꯨꯅ ꯄꯥꯎ ꯍꯟꯗꯣꯛꯂꯨꯔꯦ꯫ ꯒ꯭ꯌꯥꯟ ꯇꯥꯅ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯅꯩ ꯏꯃꯨꯡ ꯑꯅꯤꯃꯛꯇꯣ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨꯁꯨ ꯂꯤꯅꯗꯨꯅ ꯁꯥꯎꯅꯗꯅꯕ ꯍꯣꯠꯅꯩ ꯌꯥꯡꯕꯅ꯫ ꯏꯕꯦꯝꯆꯥꯒ ꯊꯥꯖꯒꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯆꯞ ꯃꯥꯟꯅꯩ ꯄ꯭ꯔꯂꯤꯟꯁꯨꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯜꯅꯕꯨ ꯌꯥꯔꯕꯗꯤ ꯃꯆꯥꯅꯕꯨ ꯌꯥꯔꯕꯗꯤ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯗꯨꯝ ꯍꯥꯏꯗꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯏꯃꯨꯡ ꯄꯨꯝꯕ ꯀꯣꯏꯆꯦꯟ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯅꯨꯃꯤꯠꯇꯨꯃꯗꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯌꯥꯏꯈꯣꯝꯕꯤꯁꯨ ꯊꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯂꯥꯏꯖꯅ ꯌꯥꯡꯕ ꯌꯥꯎꯅ ꯅꯟꯗꯤꯂꯥꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃ ꯊꯥꯗꯨꯅ ꯊꯤꯜꯂꯨꯏ꯫ ꯁꯣꯝꯒꯤ ꯊꯕꯛꯅ ꯃꯥꯅ ꯆꯦꯜꯍꯧꯏ꯫ ꯌꯥꯏꯈꯣꯝꯕꯤꯕꯨ ꯊꯤꯜꯂꯛꯄ ꯃꯇꯝꯗ ꯊꯥꯁꯅ ꯃꯃꯥꯡꯗ ꯃꯥꯅ ꯎꯠꯂꯝꯕ ꯃꯇꯧ ꯃꯥꯒꯤ ꯋꯥꯉꯥꯡ ꯑꯗꯨꯒꯤ ꯉꯥꯛꯄꯤꯌꯨ ꯇꯠꯇꯅ ꯍꯥꯏꯖꯔꯝꯃꯤ ꯅꯟꯗꯤꯂꯥꯗ꯫ ꯅꯟꯗꯤꯂꯥ ꯑꯄꯪꯕꯤ ꯃꯃꯥ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯊꯥꯁꯅꯥꯒꯤ ꯃꯇꯧ ꯎꯕꯗ ꯊꯃꯣꯏꯗꯒꯤ ꯑꯁꯦꯡꯕ ꯐꯣꯡꯗꯣꯔꯛꯄ ꯋꯥꯍꯩꯅꯤ ꯈꯪꯕꯅ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ꯫ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯆꯠꯂꯝꯗꯥꯏꯗ ꯊꯥꯁꯅ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯨꯠꯇ ꯁꯦꯜ ꯈꯔ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯕꯦꯝꯃ, ꯏꯆꯦꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯅꯥꯗ ꯌꯦꯛꯇ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯑꯃꯨꯛ ꯂꯧꯕ ꯂꯥꯛꯄꯗꯣ ꯉꯥꯏꯔꯝꯃꯨ꯫ ꯌꯥꯝ ꯊꯨꯅ ꯂꯧꯕ ꯂꯥꯛꯂꯗꯕꯅꯤ꯫ ꯏꯃꯨꯡ ꯃꯤ ꯋꯥꯠꯄꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯌꯥꯏꯈꯣꯝꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯖꯍꯧꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯤꯟꯊꯣꯏꯁꯨ ꯀꯣꯜ ꯇꯧꯔꯛꯏ꯫ ꯍꯦ ꯅꯨꯄꯤ, ꯌꯥꯗꯦꯀꯣ ꯃꯤꯗꯤ꯫ ꯀꯞꯇꯅ ꯂꯩꯔꯝꯂꯒ ꯍꯦꯛꯇ ꯄꯥꯏꯈꯤꯕꯅꯦꯕ ꯍꯥ? ꯌꯥꯏꯈꯣꯝꯕꯤ ꯇꯞꯅ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯇꯅꯒ ꯇꯧꯏ, ꯋꯥꯔꯤ ꯂꯤꯔꯛꯑꯣ꯫ ꯌꯥꯏꯈꯣꯝꯕꯤ ꯉꯛꯅ ꯀꯩ ꯋꯥꯔꯤ? ꯆꯦꯟꯕꯒꯤ ꯅꯠꯇ꯭ꯔꯗꯤ ꯅꯋꯥ ꯀꯩꯅꯕꯤ ꯂꯤꯒꯦ ꯍꯥꯏꯔꯣ? ꯇꯥꯅꯤꯡꯗꯦꯍꯦ꯫ ꯑꯁ ꯂꯤꯔꯛꯑꯣ ꯃꯤꯁꯛ꯫ ꯁꯤꯟꯊꯣꯏ ꯀꯩꯅꯣꯃꯤ? ꯀꯩ ꯋꯥꯔꯤ ꯂꯤꯗꯣꯏꯅꯣ ꯑꯩꯕꯣ? ꯅꯕꯥꯅꯤ ꯉꯔꯥꯡ ꯀꯃꯥꯏ ꯇꯧꯅ ꯆꯦꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ ꯍꯥꯏꯕ꯫ ꯌꯥꯏꯈꯣꯝꯕꯤ ꯅꯣꯛꯏ ꯑꯗꯨꯒ ꯂꯝꯉꯥꯟꯕꯅ ꯃꯥꯕꯨ ꯐꯥꯗꯨꯅ ꯄꯨꯕꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯛꯏ꯫ ꯁꯤꯟꯊꯣꯏ ꯉꯛꯅ ꯍꯪꯉꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯃꯤꯗꯨꯕꯨ ꯅꯪꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯌꯥꯏꯈꯣꯝꯕꯤ ꯃꯃꯣꯟ ꯇꯧꯅ ꯃꯅꯝꯗ꯫ ꯀꯔꯤꯕ? ꯃꯥꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝꯗ ꯈꯪꯕꯅꯤ꯫ ꯁꯦꯁ ꯌꯥꯗꯦꯕ ꯋꯥꯔꯤꯁꯦ꯫ ꯑꯗꯨꯒ ꯃꯈꯥꯗꯤ? ꯀꯩꯅꯣ ꯃꯈꯥꯕꯣ? ꯀꯃꯥꯏ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯉꯔꯥꯡ ꯅꯈꯣꯏꯒꯤ ꯁꯥꯐꯕ ꯍꯦꯔꯣꯗꯨꯒ? ꯁꯤꯟꯊꯣꯏꯒꯤ ꯋꯥꯍꯪꯗꯨꯗ ꯌꯥꯏꯈꯣꯝꯕꯤ ꯏꯀꯥꯏꯔꯛꯂꯦ ꯑꯗꯨꯅ ꯁꯥꯎꯁꯤꯟꯅꯔꯦ꯫ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯈꯥꯏꯕ ꯅꯨꯡꯉꯥꯏꯕꯩ ꯀꯣꯜ ꯇꯧꯔꯛꯄ ꯌꯥꯝ ꯃꯥꯜꯂꯤ꯫ ꯁꯤꯟꯊꯣꯏ ꯅꯣꯛꯂꯛꯏ ꯌꯥꯏꯈꯣꯝꯕꯤꯒꯤ ꯃꯇꯧꯗꯨꯗ꯫ ꯑꯩꯈꯣꯏ ꯇꯥꯃꯣ ꯃꯤꯊꯥꯏ ꯅꯨꯡꯁꯤꯕꯗꯨꯗꯒꯤ ꯇꯝꯂꯤꯅꯤ꯫ ꯌꯥꯝ ꯃꯥꯟꯅꯖꯩꯗ꯫ ꯃꯥꯟꯅꯗ꯭ꯔꯗꯤꯗꯣ ꯑꯗꯣ ꯅꯨꯄꯤ ꯃꯣꯏ ꯃꯇꯩ ꯃꯍꯤꯡꯆꯥꯕꯤꯗꯨꯗꯤ ꯀꯩꯝ ꯍꯥꯏꯔꯛꯇ꯭ꯔꯣ? ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯕꯦꯝꯃ꯫ ꯑꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤ꯫ ꯗꯗꯥꯅ ꯍꯥꯏꯕꯗ ꯅꯣꯡꯂꯦꯟꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯇꯝ ꯑꯃꯒꯤ ꯐꯣꯇꯣ ꯎꯠꯂꯒꯅꯦ ꯊꯤꯅ ꯉꯥꯡꯈꯤꯕ ꯃꯥꯜꯂꯤ ꯏꯆꯦꯗ꯫ ꯑꯗꯨꯗ ꯁꯥꯎꯗꯨꯅ ꯇꯧꯔꯤꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯣꯏ ꯈꯪꯉꯕꯅꯤ ꯍꯥꯏꯌꯦ꯫ ꯏꯁ ꯀꯟꯈꯠꯂꯦꯕ ꯍꯦꯛꯇ ꯑꯩꯒꯤ ꯑꯣꯏꯈꯤꯕ ꯍꯥꯏꯁꯦ꯫ ꯑꯅꯤꯗꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯀꯣꯜ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯊꯝꯅꯔꯦ꯫ ꯌꯥꯏꯈꯣꯝꯕꯤ ꯇꯨꯃꯤꯟ ꯅꯣꯛꯆꯩ꯫ ꯉꯥꯏꯍꯥꯛ ꯃꯣꯟꯔꯪ ꯁꯥꯅꯩ꯫ ꯑꯗꯨꯗꯒꯤ ꯂꯝꯉꯥꯟꯕ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯀꯣꯜ ꯇꯧꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯏꯀꯥꯏꯔꯛꯂꯦ꯫ ꯑꯗꯨꯅ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯈꯤ꯫ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯣ? ꯏꯆꯦ ꯃꯊꯟꯗ ꯊꯅꯝꯂꯒ ꯅꯪꯅꯗꯨꯗ ꯀꯨꯏꯅ ꯂꯩꯕꯗꯣ ꯇꯧꯒꯅꯨ꯫ ꯉꯟꯅ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯋꯣ꯫ ꯈꯨꯗꯛꯇ ꯃꯦꯁꯦꯖ ꯁꯤꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯂꯥꯛꯇ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯔꯤꯄ꯭ꯂꯥꯏꯗꯤ ꯑꯗꯨꯃꯛ ꯄꯤꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥꯅ ꯊꯨꯝꯍꯠꯂꯕꯤꯗꯣ, ꯑꯋꯥꯕ ꯊꯧꯗꯣꯛ ꯀꯌꯥꯇꯅ ꯌꯣꯝꯁꯤꯜꯂꯕꯤꯗꯣ, ꯊꯃꯣꯏꯒꯤ ꯃꯩꯆꯥꯛꯇꯅ ꯀꯥꯍꯠꯂꯕꯤꯗꯣ, ꯉꯁꯤꯁꯨ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯣꯏꯅꯔꯤ ꯊꯧꯗꯣꯛ ꯀꯌꯥ, ꯃꯩꯆꯥꯛ ꯀꯌꯥ꯫ ꯍꯦꯛ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯑꯄꯣꯛꯄꯤ ꯑꯅꯤꯒꯤ ꯁꯛꯇꯝ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯋꯥꯠꯅ ꯂꯦꯜꯂꯛꯂꯕꯤꯅꯤ꯫ ꯅꯤꯡꯉꯥꯏ ꯇꯧꯐꯝ ꯐꯪꯂꯛꯇ꯭ꯔꯕꯤ, ꯍꯤꯡꯕꯒꯤ ꯑꯔꯊ ꯋꯥꯅ ꯊꯣꯛꯂꯨꯔꯕꯤ ꯃꯍꯥꯛꯅꯤ꯫
Adubu thanelga hek thengnakiba mikup adudagi miningsusu thengnakhibani hingbagi arthasu khangalakhi kaugi phangjaraktraba ima babung haiba ming adubusu kauba phangjakhi adudanata makha thaba hek pokminabani khanjaba manaw lamnganbabusu ujaba phanghibani ikui kuide magi momon minoke matam loire haibagum momon mino pumbasu amok munbikhi mapu magi karamba thawin sinno mahaki nungsijaraba imung pumba mangkhre tumna adudanata bibuk nungda tamlakhiba mahak amadi mahaki mapuroiba anigi nungsina semkhiba I matum adubusu mapung khajek pharakpaga mapu mana pubada adumak yaukhre wakhal tarakpa mikopta lona kaya phongna kaya kapjakhe tattanasu sonjakhe kauzakhe mahaki matam kharagi mapuroiba mahakpuso nangi natung induna aisu lakningle adubo ai nganba busu madum thamlamba ngamje thabra mapa aigi aikhoi anigi ichada aidi masak su khangautre nangna di khanglamni ko ichagi masak to tapana chabu lairam lena duda thengna brane mama gi cha thoi mama so ichabu yam nu ningle andak mama gi maglanda ichana kaptuna ima ai ingli ai puklami haiduna tattana kaptuna lakpada ima na ichabu konsin basungamda tamthiba manglanu dudagi mikap thokpasu ngamda leibada ichana imabu warauduna sauduna su yenglakpa mityengduna imabu hena wahalli ngarang imagi maglanda ichana sauduna imana ibu nagsibidrabanina ai amuk hanna laklaroi herambada imagi mitsida hanjin uduna da leiri nakongdasu hanjin ichagi pendraba khonjel na nilari papa nangna chabu khamjinbiyu ko ichabu nangna lambi takpiyu ichabu nangna makhut samduna pubiyu ko amamba lambi lakta ichana mama aibu kauduna ima ki reherakpada aina di ichagi akiba fahanba ngamkhidre mamagi awatpada mapa nangna minkhatpiramu ko kuire asumna thasnana lamngan balai chungai lona chiro lolakpa adubu ngasi lamngan bana marup singa punkhringai talag asida mitsna amadi boris lakle geto sum hangduna leirami lamngan ba changlakhigadaba watli haiduna ngasinduna tathamlambani ka khuding changduna yenglakpada thengnare thasnana photo ama yengduna kaptuna leirambado ani duna kari suhaida changsilakpada thasna ngakna hangle kanano na khoibo mitsna thousada changlaktuna aina nanaw nupa duga yaikhombiga nakna loinadana ba hairaba maktada nangna karisu thingdaba nanaw nupabu nangna khamjindaba o nakhoina oire aibu yaikhombibu lana uhalliba karigino aduk angang oiriba nakhoina migi jasokadaba wahibata sisinaduna lana sanduklibade maram mama khaki aina nuksinaba kainaba aduga mana karigi panthom aigi luhongbubuna kairaga mana luhongduna nangaina macha masu poktuna lege habade aina yaroi aduga nangsu aina ngakpiroi nakhoi amatani magi micha ngaktani karigumba mabu yumsida purakpa mikupta nangna negative response khajik piramlaba ai nangbu ngakpiramgani adubo nangdi oinadum mabu nuksina konkhatuna luhongbugi wari sakhibani sida aina nangbu lemna thagadra nangna matamduda tumin leiramnabadi luhongbase kairambasi yai nangi luhongba kairaga migi luhongba thukaini khaliba nangi nakokto aduni aina ngaklise aina chahi khara duk halli haibagi wani nang wakhal khanba ngamjaba angang machamakti natedana nasana nungsibada khongfam chechadraga migi nuksina jabada thukaigi khalliba phatraba nangi nakokto hani yengthoko he nangumba lairabi lukhrabi nangumba naso aingonda dum na haibana tikla boris nakanda lepliba boris na khome ma'am nupise khudak tolosilo hairak putuda boris mapandagi pusalakhiba utup khara chawba duna thasnagi masada kantha bahore thasna awaba chena khangjai mikupta urei manaw nganbaki saktam mitsnana thasnagi mamaida thazile masamaya tuna chinge aduga mukso leimaida inthoi
Leimaida tutharakpada ngasai mani yenglamba thanil makhoi ani gi photo do leimaida taduna leibadu ure. Mapi tapna sinthare. Photo adubu yengduna makhutna tapna nanje. Lebliba ani dusu thasnani yengliba photo adu ubada Borisna kuntharakduna photo adu khungatkre aduga mitsnada puduna yenghankhe. Dugumlaba tanja adudani makhwangda yebliba phone lawthoktuna lamnganbada call tawrakhiba. Wahai khara haige hotnarakpada Borisna pairiba chetup aduna thasnagi makokta fob launa thomlakhiba aduga mobile aduna building adugi makhada laktana langkhiba. Anido panthawa tawda mafam adu thadoktuna chatkre. Ikui kuida lamnganba marup aniduga tawduna lakle. Hanna yenglamda lamnganba imung tamna chensilaki. Matay magi kayorakpada kagi thong ngasinduna leiribado inthoktuna changlakpadadi lamnganba lauduna matay mana taribadumda chensilakhe. Sor holamdre thasna lamnganba kaple oiramliba leiramliba thasnagi phibam yengbangamda khangbangamda marup anidusu changlakpada ure lamnganbagi matau yengbangamjade marup anido lamnganbabu chingkhatnabu hotnai adubu ngamde lamnganbana Itema kaino Itema na tawramlisiba ase Itema mit pango nang mitum khiba yarui Aibo Tema nanaw gi luhong ba yawda karigi nga na chat ki khanbano ai khanaga lehudoi Tema ima leitrabasu Itema bu ima makni khan leijaba aduga karigi aibu thadoktuna chatlibano Tema Josna nganba Jos Itema se nang namukta khambiyo Nangsu khangliba natra aigidi kanasu leitra haiba Itema natana aduga manasu aibu thadoktuna tamo chogi manakta asungana chatkribase nangsu khamba yawiyo Josna nganba ai leri side se yengo nangide ai leri muthai su leri aigi madi nangi manatabra aigi babadi nangi su babane ai pamdi ai Jos aigi Itemana aigi ima ipa ichi khudingmak oibibado aina pame nangsu khamba yawse muthai tu yengo Itema se nakhoi ani su yawna mana chatliba lambi adudagi akhoi humna thattuna khamduna mabu mukta purakse marup anido khompham khangdre panthaduna leibadi yadabana police pau ama pikre khudakta police laktuna yengsinkhre asiba hakjang postmortem tawnaba pukre lamnganbagi mitki pi khamba thingba ngamnakhidre nupa thokpa nupado ngasidi tonbadagi tolaba misak amasu oikre mathang pau phangnabaga yaikhombi hisu tare lamnganbagi yumda khudakta laknare kanasu lamnganbagi matau yengba ngamnadre lamnganba maya khakchikta ungduna leibana mathau oikrabada yaikhombi changlaktuna lamnganbabu themlare lamnganba magi kada famung mamangduda makhong na matingthok namana konsinduna famlammi mamai mamit ingangangna ipom supomle yaikhombisu lamnganbagi matau yengba ngamjade lamnganbagi manakta masu phamthare aduga lamnganbagi mapada panduna leiriba piyedo yaikhombi makhutna tapna thengduna senthale lamnganba nunggi murtigum adumak lingdana leiri tata masa khazik lingduna khumbadi khumle peri yaikhombi na nang kapkano adumna su tawgano ayengba ngamdi hairakpadada lamnganba mapi nori yaikhombi mathada changlatuna chena konsinduna kaplakle amo yaikhombi su mapi sinthai adubu lamnganba bu themna bo hotnaje ai leiside tata ikhoi mayam leiside nang adumai tawgano ayengba ngamdi nangna kapase ayengba ngamdi tata khangi nakhoi mayam lei haiba adubu thoi ai wai ai yam wai Itemana asigumba phibamda manawaibu thadoktuna chatkhibase ai pende ibani gi luhongbugisu koi chen jarambani nang laknani haidunasu maya marau jarambani adubu Itemado yamna suwa jaraglabani ai su pinthoklagi maso
Tamojo, ima baba, makoigi manakta, inna leijkrasanu. Adubu ni thoi, ai ngamde. Ichilsina, asumna pentoklage hairabasu. Aigi mitki pise, maade adum tari. Tarakanu haibasu yadre. Thoi, ai wai, khangba ngamde. Aibu, ngayag asumna potahalo. Ai wari. Haiduna yaikhombi mathada aduma kaplamlaga tumthakre. Yaikhombisu adumna machi lengda famduna lay. Nong mathazada mitsnana thangna thingi hotnakhiba mikubadudage pralina mitsnabo thirakpani adubu lotkibani. Lona yaikhombi achingba tanza ngaiduna sulakhe adubu tanja phangkhide. Yaikhombi nungsibada kalakpa yaikhombi nungaibu uba yadaba mitsnana matam amada nonglena khangnaringe matamge photo ama ani edit tawthoktuna thasnada tharakhe nonglen saduna adumna tawrabadi thasnana yaikhombi bu pamloi aduna yaikhombi nungsimari tatkhini khangbani matam kharasu lapnakhe lamnganbaga yaikhombigaso mitsna harawkhe nokhe pena lona adubu yaikhombiga lamnganbaga chenkhre pautakhe adubu thasnana losiloi khallubani adubu thasnana yaikhombibu taramna nungsina konkhatpikhe aduna yaikhombbida tainaba ngamda thasnada oina tainarakpani wakhal khanthaba walaba mitsnana borispu puduna laklaga thasnabu hatlambani adubu mabu senaduna talaklaba pralingi mina ani adubu phakhre adubu lambida mitsnado nanthokre hanaduna yengda chelakpada lambida lakpa bolero amana thombada khudakta aroiba sor honkhre mitsnado borisna matam amada chingkhaigi achanba mi oirambana chingkhaina tawba thaba khudingmaksu masu chenabani aduga thasna hatpagi maral oinasu mapunsi chupa jelda thamkhre lamnganbagi yum CCTV camera thambani aduna thokhiba pumba kanana thogankhibano haibado laina phaba ngamkhibani. After 2 years, Manama, loidribo nangbo, aibo pukse yadreda. Liza katamno chinkhalae, bolamada khirkhara haptuna spoon amaso makhutna pairae. Lae, ngai ngamde, masi hanubase. Haiduna changlaklaga, spoonduna bol manungda yauriba khirdo khara kotle, aduga machinna fufu kamlaga, famduna leiribo jitesta inbirae. Jitestu maya launa kaduna khirdu chai. Jitesna kai khir khu inu spoon do mapung phani in ba hitroba tangkhai muk tangko lagai leiduba natraga spoon do pikthana ko laga thangalakpado yam wabraba natte amuk yamal laira di na tawbani tawroi is ai sibo nupi gi tapta ka khalli kai chanari ka yam tawna daina noi nupi de chak ta charso chak maru ahumari lakhalaga sabada Liza nugle Jitesna Nachanupa ko patpadude kai chatkra kai wangang sangang no hanuraga wangang sangang su kinum sum toksile mi kang tholagi onthabada makokra sokibagibu kokpat pai adu sumachada lamyo kai koi thungine mana thungdaba maphambu leram laroi laikai sidane wari nare Jitesh ki machanupa ahalse Jitesh lawdana makok supali adagi laikai koibudasu first starina chirai dunaga khra hanjille tangbase mapai ngondagi hinjille Laija mapuroibagi wahaiduda noi Jitesna mukso Icha Thoibide kaida chatkra imana pukhiye nupa simadi mapai lawduna chehrado kaya kaidawroi khangi lamsatabudi phajadawba ha ado Icha Thoibisidi mamagi gunya honsiko masakna mani macha mankhraso ado hairaga yaido masai phone tawrambani ma wakhal ngaite ma bukananasu nuksibide haidana kaplakpani Isendusu wabada matun thoklamlane yumdusu ahalga leitabaga mateng pangbinubasu kanam leiramaro yengbada ingtapa manbe wane ichando moli ningayam kanbane matam sina sunida imada nangna hairo horena muktang chatpiruse punna mahanasu wakhal nungai janaba hoi haibaga tawbaga somda yaikhombi sauri kaple magi ningaida lamnganba makuk mame ama ikhang khangdre masam hatniga kauri haiba yai kai numi thoinangba ai bu kokse puba ngamdreda aise ngawdore habane o ai leibase dada se wai haiba natro phayeba phaye aine yimda chatkrani hairaga famlambadagi fukogatle kagi thungchil tamna makhong thangi hotne adubu yadena magi dadana
makut tap phai thak hekta pamkhatke aduga famungda tapna pusilaktuna thammi handak mukti tapthana nungsina makokta nanbiduna haire dhokpanida aigi tu masase ningai chawbi tabli moli nangni ningai yamna kalambasidane dada dangai hakok sakalaso awaba ka hulibani adubo masigidi swaida loshiloba dada so soi khare dana hojik dada ga punna chalagane nangi momodo leiroseba ko thoi yai khombi noglakle nungsina lamgan bade yenge masam phari leiribado mukhutna tawduna nanthabire nangwa brada aina ningai tawbasa nang yam waramlani wadi se adu nang asigi game sa saw yade dadana nangi sangom semluge adu thaklagane momo leiruse yabra thoi aduga singara su chani alu chop mayam yawbada manungda leithok sungai dana aigi nungsibigi ba adudagi amu khru kunduna tha tarit mapung bharakpagi ahongba phibam uraba nungsiba macha yauriba yaikhombi puk mapada makhu thamduna tapna nanbire papagi macha ichagidi gari chani kheli biuge papada hairose yaikhombi no e lamganba yaikhombi de yengduna haidene mase yaikhombi tapna chocolate chaninge papa lamganba nogle aduga hogana saire ho aduni dana yaikhombi ki marai bakta nungsina chupe aduga nungsina nanbiduna adude leramuko ai chaga mamagagi sangom semluge haiduna thokre asumna ani dusu gari thodoktuna momo leiba thoklaklammi momo leiruraga thoklakpada donal ga sinthoiga thengnare yaikhombi harauna sinthoy donal ani dusu yenglae lamganba donal bu yengduna nokfetore donal su nokfetowe sinthoina kaida chatluino punna hunaraga thokleisina yaikhombi momo leiba thoklakpani noidi kaida chatluino sida thabak amagi laambani mido chatminanaba leitadana nam hangba pakhangse puthorakpa matu thibasu khanglaroi aduna blinded amta sinbigena tawbani donalna ihari miss khadam yaikhombi muk yengduna yai nangdi anayak yawdeko yawdiye marupnadi luna tawbiba natro tawbidrade hairu ikhoina waraklamgi nang luna tawnaba donal gi phagida lamganbano amaromda donal bu lamganbana yamna sunung sikre chehida yenglabadi lamganbana halamgani adubo marup haiduna kaunakre lamganbasu phagi oina adok sal haidore noina warak chungaina numit khudingi mani su olabani uthiyot padawna mayam dang hak nokle yaikhombi ga lamganbaga su kuina leramdre adum hankre lambida mothai ga thengnabadagi mothaina oina sinthoibu mayum phawba thilakle donal mathanta hankre somda gari manungda sinthoina mothaina haire donalda nangairam laroi aina su puthopiraga mathanta mukhan khibado mothai thousada phari gainu sinthoi mumit phaijai chingduna yenglai mothaina uraduna namito kothoro mister mind your language par supatra donaldo marupni nungsiba marup adu oiraga kidoroge mana ga manakta naksilakpada harauri raba ha yaikhombi phangaudabai lastane marup hairamlaga nangondo onsilakani ko marupni hairaga lasta ma degi punsigi marupni hairaga nangse laukradi aidi forsada horoidro kanai de nupi aikoisu chena batawrase ngan bhoidi macha yakhidorabani khara wakhalta taning deko karan turanda yam ngangana nupana hagi roin haise yaikhombi ngan bagi macha na bubu uragane aisi yam chaklibani sinthoi taning dra haibagi mawongda suktuklaga phamkhe adubo sinthoi ki mayum mapa khachiklan thorakpaga mothai gari ki speed khangyang hengkatuna thogalakpaduda sinthoi sorthingduna laure namai ba jomras na koraba adiam kana thori siba hoi chana kaure papa ai bu thuna lathupiro laona mamang mapokta nangbunda cha poklubra gari se tapna thawai bane yum se hindokre mahachandang nawada dugumbo haywata kanana sisna hai nupi nangne phagi dagi goro okhaisani haina ani dasu chenba haibudu thokre tha kharagi matungda pralin sto machanu papum hengi ngase chagumba thokle khangna chanaba mari mata pumba laktuna leinarabada tasmaniana machanu pabu pamduna puthorakle mamana machada chak inbibodo
mayam tanaduna photo kapnaba hotnari mayam khubaka hauna khuduna harauda yamna pangthokhrabada lamngan basu yaikhombibo kuina thamningdre miga tinduna langbaduda aduna Pralin bu thirakle lamngan bana bhai aisu chatnaba tawrage yaido masaga ngamdabaga kuina sangna leithanba pamdre Pralin na khara thengnadi halhaningbani phare dobo nongma akhoi mungtangda punkise laija changle dangan ba hallage haira laija si GTS ta leikhrabasu ngan badade adumak dangan ba haiduna kaubani laijana lamngan basu khumle nachal nupi do isau kamambani swaida ngan bana nachal nupi ga hairakpadudadi Pralin noi phare dudi ei sonnaba tawrage Pralin ga laija ga sule hore tholakpada GTS ka muk thengnare lamngan bana ibai ngan ba nangdi kuina leiranu angang do minil marak sida kuina leheningdre ichaldi kadum leikhre hoi bai aisu halage tawjarambani mado swaida leiramgadaba mali hoi aikhoi khara thenglani miga leitabaga Nandila su changlaktuna imbungo ngan ba aikhoi bemana nang thoklo haidana mapanda lehurabani khara ningai khangkhiba tari matam sinani lamngan banugle hoi ma adudi ma ibai ahimok hoi phajana chatluko gari ga do phajana thau asumna yaikhombi therakpada Jos ka mo waisinari Jos na kai noi ba pi mang khibai kok chak pya male lamngan bana mangkhrabude chaktrade asidle hubani kachinge sida chalo khige dudi hoi Jos lamngan mena chatkhrabadomda sum yenge aduga wakhalda khalawi don khredako pakhang mapokse ibana basingna nupi chenba lohongba adagi hinduktana magi machagi chaumba ipan thaba aduga igina ariba haiba mingthol chakti chakreda matam amada lemi hainariba neise aduga hujikna nupi mu phangdri lemandana mothaiso haijile Jos phaije yenglaktuna khana nungai tabra thamoi mai khu ka ba misu yamui ngasi se sia usitribani na sum hojik phawba sittadana leibuda hariba kolu chena ariba haibadu chetkidana bane konsalaga tham ingtham dhagi chet launa ingba hingduda mihina mai nupi macha kolaga tumba duga nangna ariba haiba mingdo adu oina kolaga tum hairamtuna chetki Jos prok hek chakna lehore yaikhombisu tha pharaklabani aduna masa yamna lumme chathok chasinda khara nungaite ningaisu handakna khit helabani adubu ngasidi halakpagi lambi duda masa nungaite haiduna gari manungduda kaple magi matauda lamngan ba tofam khangjadre aduna hospital da oina purakle machilda su tatana haijai asumna thoi se mitpango dadali side hospital yorabani tu thoi hanjin kaujai adubu khumlaktre uchina hospital yore yaikhombi bu khudakta operation theater da pushinkre khudakta GTS call tawduna pau pikhi miga leitabaga lamngan ba mapanduda mathanta tawfam khangjade mapi tapna sinthare ningsingli yaikhombina manungda changjungai hairamba wahai khrado tada ai am waye nang chetkino ai ginakta sum leyo thoi se dadali side tada ai kiye ai ginakta sumna sum leyo ko nang chetkino ko leiduni thoi ginakta ai sum leiduni ningsinglubada lamngan ba hangkadhanda kuchachatunoina khangle ngahaki matong Nandila yangba GTS laija amadi Jos matha yauna hospital duda lakle Pralin so yaure yaikhombi mache Thailand da mayum pankhibe ligla amadi mahaki mapuroi baso mayum da lakpa week ama hairaklabani makhoyani so lakle Nandila changlaktuna nganba bi madi lamngan ba masa humang ikakana ima mado manungda lamngan bagi matau khangladuna GTS ka liklaigi nupagana changlaktuna fathabire GTS na ihe nganba kisu tawroine nang hanane mukta nasado tapthakose sida gyandana mukta phamuse ibai ai kamaina ngina dana phamangam doino mado yamso ai buchet khino hainasu yam hairambani ma waye nusi yam hairambani yamna su ki bani mado Pralin changlaktuna bai kisu tawroi nungna pakhatna khanjankre
Asini, amukta gyan tana layu kaidoge. Yangbana saire. Ise, nupa amandaba taununi nupa macha. Aikoi bimado, kaisu tauroini nangbo. Liklai nupa na saire, konjel khara khoitakna. Karisu tauroi, pakat kano. It's a normal condition. Nangi thamoy na wakradi, mayamda hen hard oikrani. Just relax to hoko. Khara haina khara thimna taubuduna matam susum hojinke. Ngahaki matungda yaikhombi pusinki burum madudagi. Angang kapagi makhol taragle. Mayamdo nina tana sor hondokne. Leiriba mayamgi maithongdo. Makalambagi minok amamam chungthoragle. Nurse nupi amana angang amapamduna puthoraklaga haire. Mayam, angang nupi macha mapangjare. Angang ado liklay na lawi, lamngan ba pakatjana. Mamadi. Nurse ado nagfetaw na. Mamaso, aswayangam yaudre. Karis pakat pirano, ngayaki matungda unabayarani. Haidu na chatkre. Mothai changlak tuna lamngan bagi makut yeto, magi makut na thangat tuna high five tawe, aduga haire. Congrats bro. Aigi chanu pa ahalgi, imaw tumbi amatanga puthora kose. Lamngan banuok tuna. Ichanu pi ahal sina kari. Iharoi dudi. Ichanu pa na hanboy gadabani. Mayamdo wawano lamngan ba machabo muktangdi pamningi. Adubo mayam changduna pamkhibada mana pamba phangdre. Matai da lebliba Joski manakta changlaktuna tamna chirol tore mothaina. Chak prakra. Koinu. Sum tongnari miyam siboba. Chai, chak padaloy. Koinu khangdi. Iyeng. Sidai so mathak paktara daban. Iyeng. Nang narapok toise. Phana dum phazanine. Nabukka kanglaga phibam duga. Chak pa miyam de swaise. Haidoi. Mayamdo yaikhombi manakta changnaragle. Hayeng oina yumda putharase haiduna leire. Mayamdo hospital da misu yamna leiba yadabana atai hannakre. Liklaiga Nandhilaga lamnganbaga oina leire. Hospital duda. Rumama lauduna Nandhilaga liklaiga. Pothahankre lamnganbana yaikhombi manakta leirami. Yaikhombi na tumliba bit adugi nakanda lamnganba famtharae. Aduga yaikhombi tampakta sanariba machanupido nuksina yengjay. Mamay machado ngorok ngawe. Machil machaduna amuk kathokduna tawrakpa masak ado nang siruramale. Mamay machado da lamngan bagi makut kadombina tak nanduna thengi. Lamngan bagi matawda yaikhombi nokjay mamon. Adudagi adum yengduna oina laikre mapuroybada. Lamngan ba non khalakta hanna siyenglakta haire tapna. Icha yawraso ahi kairi nupi. Adumayna engonda yengmatu lepo. Yaikhombi noglae. Lamngan ba namo? Imaga babaga lejaram na di masuse. Nagsina pamduna, laikay wang malanduna. Miyamangda, lena jaram gada paniko. Adubo, uba pang jadre. Ahan ba, makoygi masuse. Itay manaso, Thoibi si uradi. Nagsina pamduna, kap kadabado. Tamo na, haraw kadabado. Amata, uba pang jar ko Thoi. Thoi. Taye. Ichase. Nagsigo. Aigi thawai machasina amukso thawai nagsiba makosina biba namitse ai punsigi sukau balairaroi aigi imung milite haiduna wakal santharamba ini adubo ngasidi aigi imungse mapung phare haiba yari khangde nangse isorna aigi damakta thabirakpa khwaidagi matik chaba misak haibadu oiri ichaga aiga nanga punna leise nagsinana nangse aigisu khwaidagi nuksijaba aigi dada phagijau YouTuber dada prankerne aigi dada lamngan banukle aroibagi yaikhombi wahai aduda kana leitre khanduna maithong maksin leiramba nungsiba mahaki maithonggi minok urabada yaikhombisu pinjana nokjai mapuroibabu yengduna